ꯅꯨꯡꯁꯥ ꯃꯩꯁꯥꯁꯤꯒ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯖꯔꯒꯦ. ꯉꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯥꯁꯦ ꯁꯥꯔꯕꯅꯤꯅ ꯎꯁꯣꯏ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯒꯦꯕꯀꯣ. ꯉꯁꯤ ꯁꯥꯔꯤꯁꯦ ꯃꯌꯥꯝ 36 ꯗꯤꯒ꯭ꯔꯤꯅꯦ ꯉꯁꯤ ꯁꯥꯔꯦ. 36 ꯗꯤꯒ꯭ꯔꯤꯅꯦ ꯉꯁꯤꯁꯦ. ꯐꯖꯅ ꯁꯥꯔꯦ. ꯑꯗꯨ ꯁꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯒ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯍꯧꯔꯒꯦ. ꯖꯃꯥ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ. ꯑꯁꯤꯒꯤ ꯐꯛꯄꯥꯏꯁꯦ ꯈꯤꯇꯪ ꯍꯦꯛꯀꯦ. ꯀꯩꯒꯤꯅꯣ ꯎꯁꯣꯏ ꯏꯔꯣꯝꯕꯗ ꯇꯧꯔꯦ. ꯑꯗꯨꯗꯒꯤ ꯃꯆꯤꯗ ꯆꯥꯅꯕ ꯕꯣꯔꯥ ꯀꯔꯤ ꯀꯔꯥꯡ ꯇꯧꯔꯦꯕꯀꯣ. ꯑꯁꯤꯅ ꯀꯥꯔꯣꯟ ꯕꯣꯔꯥ, ꯑꯁꯤꯅ ꯖꯦꯅꯝ ꯕꯣꯔꯥ, ꯑꯁꯤꯅ ꯈꯥꯃꯦꯟ ꯕꯣꯔꯥ, ꯑꯗ ꯁꯤꯅ ꯎꯀꯥꯕꯤ ꯉꯥꯔꯤ. ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯅꯨꯡꯁꯥꯁꯤꯗꯤ ꯅꯨꯡꯁꯥꯗ ꯃꯩꯅꯤ ꯍꯥꯏ ꯅꯨꯡꯁꯥ ꯀꯗꯥꯏꯅꯣ? ꯅꯨꯡꯁꯥ ꯎꯠꯈ꯭ꯔꯃꯩꯅꯦ. ꯎꯠꯇꯣꯏꯅꯀꯣ. ꯑꯩ ꯉꯁꯥꯏ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯎꯔꯤꯃꯤ ꯃꯊꯛꯇꯒꯤ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯇꯦꯡꯀꯣꯠꯀ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯥ ꯄꯨꯟꯅ ꯑꯃꯨꯛꯇ. ꯎꯀꯥꯕꯤ ꯉꯥꯔꯤ. ꯑꯁꯤꯅ ꯀꯥꯔꯣꯟꯅ. 하왜? 이거 왜 그런 거로 사와가면? Sebab mana kau rumah hao lah. Hao lah. Mau cik mau tak? Kemana?
Hả? Quá chẳng ăn mình bắp sa hôn là phải dùng sa sao nữa. Hay gì kì. Cái gì mà hay nè. Cái sai thôi. Ta cũng rồi. 이러면 다 나 우가빙 아니면 제가 찍고 있는 거. Ano po ito? Kasi tumakala ba?